Lamchat neidaba Mapa phare sahi nauribi masanupi anida nattaba lichat chatpa nupa ama pulis na phare pulistagi phangba pawgi matung ina ngarang numidang wairang pung 5 tabada nupi amana tharakpa complaint gi matung ina nupa adu ngasi phaba ngamkibani nupi adugi complaint da mahaki hanagi nupa khainaraba sahi khainarabana sahi taraga nithoi amasum taraga humdogi piklibi masanupi anibu english ngani ga tara terki february dagi english ngani ga kungi july phawbada kerak hanaki handuna izat mahan bikre hairi complaint tawragliba victim gi apokpi adu sahi asigi anganba sarukta mahaki nupaga khainaraga leibani hairi mahaki nupana masanupi anibu ki handuna izat mahan mani nama amasung atopa miwe amata khanganba yaroi khangalabadi madugi phataba phalna sana pugadabani haina ki hanbani haiba masanupi anigi wafam complaint aduda palli masanupi anina khangba ngambagi pangal leiraktabadagi mapagi lisat adu mamada haidorakpani hairi pharaba miwe adu ngasi special judge prokso susampurgi mamangna puthoklaga numit tari ni police custody da remand lawkhre police na ahanbi wang pang tawbada lamchat naidaba thabak adu mahakna masanupi anida sataki haiba masana yazare hainasu ayona court submit tawki mahak rapid antigen test tawbaga loinana covid-19 negative oi hainasu pawge likhun asina makata na phongdorokli